Tay tay. Udah di yang tahu ini. Namanya kayak sok. तो गाड़ी इसलिए ऐसा क्या करते कष्ट Kita lebih banyak coba deh. ini cầm không nào cái gì đó mà nó vậy trẻ nó vậy hết rồi jangan betul-betul membangun bisa số của em bên này hôm nào bây giờ cứ thình thoát cái máy gì chỉ thi lâu rồi nó to thoát gì mà phải ra ये ना तो सिटीज के ना फोटो के लाइन में नहीं तो वो मखा का हो सकता ꯃꯁꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯃꯗꯤ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯒꯤ ꯏꯇꯤꯍꯥꯁꯇ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯃꯗꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯤꯗ ꯀꯥꯎꯔꯣꯏꯗꯕ ꯊꯧꯗꯣꯛ ꯑꯃꯅꯦꯅ ꯂꯧꯏ ꯑꯩꯈꯣꯏ ꯊꯧꯕꯥꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯌꯥꯏꯔꯤꯄꯣꯛ ꯑꯟꯗ꯭ꯔꯣ ꯑꯁꯤꯗ ꯂꯩꯕꯁꯤ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠ ꯄꯨꯝꯅꯃꯛ ꯃꯥꯂꯦꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯀꯣꯚꯤꯗꯀꯤ ꯀꯟꯅ ꯅꯥꯗꯅ ꯃꯤ ꯑꯩꯈꯣꯏ ꯃꯁꯦꯟ ꯑꯃꯛꯀ ꯁꯣꯛꯅ ꯁꯝꯅꯕ ꯌꯥꯗꯕ ꯃꯇꯝꯗꯨꯗ ꯇꯨꯡꯒꯤ ꯃꯤꯔꯣꯟꯗꯗꯤ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯥꯏꯔꯕ ꯀꯦꯟꯗ꯭ꯔ ꯑꯣꯏꯕꯅꯤꯅ ꯑꯇꯣꯞꯄꯗ ꯆꯠꯂꯒ ꯂꯥꯏꯔꯤꯛ ꯇꯝꯕ ꯐꯪꯗꯕ ꯃꯤꯡ ꯇꯝꯕ ꯌꯥꯗꯕ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯕ ꯃꯇꯝꯗꯨꯗ ꯑꯩꯁꯨ ꯏꯁꯥ ꯗꯤꯁꯀ꯭ꯋꯥꯂꯤꯐꯥꯏ ꯇꯧꯔꯒ ꯂꯩꯕ ꯃꯇꯝꯗꯨꯗ 2020ꯒꯤ ꯑꯩꯈꯣꯏꯒꯤ ꯖꯨꯂꯥꯏ ꯑꯗꯨꯋꯥꯏꯗ ꯑꯩꯈꯣꯏꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯗ ꯑꯃꯗꯤ ꯃꯇꯝꯗꯨꯒꯤ ꯑꯦꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔꯗ ꯍꯥꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔꯗ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯈꯛꯇꯗꯤ ꯐꯦꯁꯤꯂꯤꯇꯤ ꯐꯪꯉꯛꯇꯕꯅꯤ나 ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯤꯗꯃꯛꯇ ꯑꯦꯖꯨꯀꯦꯁꯟ ꯐꯪꯅꯕ ꯍꯣꯠꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯁ꯭ꯀꯨꯜꯁꯤ ꯔꯦꯀꯣꯒꯅꯥꯏꯖ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯤꯡꯈꯠꯈꯤꯕ ꯁ꯭ꯀꯨꯜꯅꯤ ꯑꯗꯨ ꯌꯥꯝ ꯆꯦꯛꯁꯤꯟꯅ ꯑꯩꯈꯣꯏ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏ ꯌꯦꯡꯈꯠ ꯂꯥꯛꯀꯗꯧꯔꯤ ꯁꯥꯇ꯭ꯔꯒꯤ ꯁ꯭ꯇꯗꯤ ꯇꯨꯔꯁꯤ ꯉꯁꯤ ꯆꯠꯄꯒꯤ ꯅꯨꯃꯤꯠꯁꯤꯗ ꯊꯣꯛꯂꯤ ꯊꯧꯗꯣꯛ ꯑꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛꯁꯤꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯍꯔꯥꯎꯇ ꯌꯥꯝꯅ ꯁ꯭ꯀꯨꯜꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅ ꯑꯃꯗꯤ ꯑꯣꯖꯥꯁꯤꯡꯅ ꯄꯨꯕꯤ ꯆꯠꯄ ꯀꯥꯟꯗ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯈꯤꯕꯅꯤ ꯑꯩ ꯏꯁꯥꯁꯨ ꯉꯁꯥꯏꯅ ꯑꯩꯈꯣꯏ ꯀꯩꯅꯣꯗ ꯑꯟꯗ꯭ꯔꯣ ꯀꯦꯟꯗ꯭ꯔ ꯋꯥꯇꯔ ꯁꯄ꯭ꯂꯥꯏ ꯁ꯭ꯀꯤꯝ ꯑꯃꯒꯤ ꯅꯣꯔꯠ ꯏꯁ ꯀꯥꯎꯟꯁꯤꯜꯗ ꯁꯤꯂꯣꯡ ꯆꯠꯀꯦꯅ ꯆꯠꯄ ꯀꯥꯟꯗ ꯂꯝꯕꯤꯗ ꯄꯥꯎ ꯇꯥꯕꯁꯤ ꯍꯜꯂꯛꯄꯅꯤ ꯑꯥꯗ ꯌꯧꯔꯝꯕꯅꯤ ꯑꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏ ꯁꯣꯛꯅ ꯅꯨꯡꯉꯥꯏꯇꯦ ꯑꯃꯗꯨ ꯄꯨꯟꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕ ꯌꯥꯝ ꯊꯦꯡꯅꯔꯦ ꯑꯗꯨ ꯑꯋꯥꯕ ꯊꯦꯡꯅꯕ ꯃꯌꯥꯝ ꯃꯅꯨꯡꯗ ꯁꯤꯃꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯑꯩꯈꯣꯏ ꯑꯋꯥꯕꯁꯨ ꯑꯃꯨꯛ ꯊꯦꯡꯅꯗꯦ ꯑꯗꯨꯅ ꯑꯩ ꯍꯦꯛꯇꯒꯤ ꯑꯗꯨꯛꯀꯤ ꯅꯨꯡꯉꯥꯏꯇꯗꯅ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯅꯤꯄꯨꯔꯅ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯅ ꯆꯠ ꯈꯥꯏꯗꯅ ꯂꯝꯗꯝꯒꯤ ꯑꯃꯗꯤ ꯙꯔꯃꯒꯤ ꯈꯦꯠꯅꯕ ꯃꯇꯝꯗꯅ ꯃꯥꯅ ꯉꯁꯤꯐꯥꯎꯗ ꯌꯦꯡꯁꯤꯟꯕꯤꯔꯝꯕ BJP ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔꯁꯤꯡ ꯇꯨꯡ ꯃꯤꯔꯣꯟꯗꯕ ꯖꯥꯠ ꯕꯤꯖꯥꯠ ꯙꯔꯃ ꯈꯦꯠꯅꯕ ꯊꯝꯗꯅ ꯃꯥꯅ ꯑꯁꯣꯛꯄꯁꯤꯡꯗ ꯑꯃꯗꯤ ꯂꯩꯈꯤꯗꯕꯁꯤꯡꯗ ꯆꯞ ꯃꯥꯟꯅ ꯃꯤ ꯑꯃꯗ ꯌꯦꯡꯕꯤꯔꯀꯥꯟꯗ ꯆꯞ ꯃꯥꯟꯅꯩ ꯑꯩꯈꯣꯏ ꯏꯃꯨꯡ ꯑꯃꯗ ꯈꯜꯂꯒ ꯌꯦꯡꯕꯤꯔꯝꯕ ꯑꯣꯅꯔꯦꯕꯜ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯃꯥꯒꯤ ꯀꯦꯕꯤꯅꯦꯠ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ MLA ꯃꯌꯥꯝ ꯑꯗꯒꯤ ꯑꯣꯅꯔꯦꯕꯜ ꯏꯖꯨꯀꯦꯁꯟ ꯃꯤꯅꯤꯁꯇꯔ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏ ꯄꯥꯡꯕꯤꯕ ꯃꯇꯦꯡ ꯇꯧꯕꯤꯕꯁꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯀꯤ ꯑꯟꯗ꯭ꯔꯣ ꯄ꯭ꯔꯖꯥꯅ ꯑꯃꯗꯤ ꯁꯣꯏ ꯏꯃꯨꯡꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯑꯩ ꯀꯥꯎꯕ ꯉꯝꯃꯣꯏꯅ ꯊꯝꯃꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤꯁꯤ ꯑꯩꯈꯣꯏꯅ ꯊꯧꯕꯥꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯁꯤꯒꯤ ꯕꯦꯖ ꯇꯝꯃꯤꯕ ꯑꯁꯣꯛꯄ ꯃꯌꯥꯝꯁꯤꯡꯁꯤ ꯑꯩ ꯄꯨꯟꯁꯤ ꯑꯔꯣꯏꯕ ꯑꯩꯈꯣꯏ ꯐ꯭ꯔꯤ ꯑꯦꯖꯨꯀꯦꯁꯟ ꯃꯍꯩ ꯃꯁꯤꯡ ꯂꯦꯝꯅ ꯇꯝꯕ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯁꯤꯡ ꯑꯃꯗꯤ ꯇꯝꯕ ꯐꯪꯗꯕ ꯃꯌꯥꯝ ꯇꯝꯅꯤꯡꯕ ꯃꯌꯥꯝꯗꯨꯒꯤ ꯑꯩꯈꯣꯏꯒꯤ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤ ꯑꯃ ꯄꯩꯁꯥ ꯂꯧꯗꯨꯅ ꯑꯗꯨꯝꯕ ꯑꯩ ꯄꯨꯟꯁꯤ ꯑꯔꯣꯏꯕ ꯐꯥꯎꯕ ꯑꯣꯏꯍꯜꯂꯒꯅꯤ ꯑꯗꯨꯒ ꯆꯔꯣꯟ ꯁꯨꯔꯣꯟ ꯐꯥꯎꯕ ꯑꯗꯨꯒꯤ ꯐ꯭ꯔꯤꯗ ꯊꯧꯕꯥꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯁꯦ ꯂꯥꯏꯔꯤꯛ
ꯇꯝꯍꯟꯕ ꯀ꯭ꯋꯥꯂꯤꯇꯤ ꯂꯩꯅ ꯇꯝꯍꯟꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯨꯜ ꯑꯃ ꯑꯣꯏꯅ ꯊꯝꯃꯝꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯍꯧꯖꯤꯛ ꯑꯣꯅꯔꯦꯕꯜ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯄꯥꯡꯕꯤꯔꯛꯄ ꯂꯩꯉꯥꯛ ꯄꯥꯡꯕꯤꯔꯛꯄ ꯁꯤꯒꯤ ꯃꯊꯛꯇ ꯑꯩꯒꯤ ꯑꯔꯣꯏꯕ ꯃꯤꯀꯨꯞ ꯐꯥꯎꯗ ꯑꯃꯗꯤ ꯇꯨꯡꯒꯤ ꯆꯔꯣꯟ ꯁꯨꯔꯣꯟ ꯐꯥꯎꯗ ꯊꯧꯕꯥꯜ ꯍꯥꯌꯔ ꯁꯦꯀꯦꯟꯗꯔꯤꯁꯤꯡꯗꯤ ꯑꯩꯈꯣꯏ ꯀꯠꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯁ꯭ꯀꯨꯜ ꯃꯃꯥ ꯃꯄꯥ ꯂꯩꯇꯕꯁꯤꯡꯒꯤꯗꯃꯛꯇ ꯄꯩꯁా ꯑꯃꯠꯇ ꯂꯧꯗꯅ ꯌꯨꯅꯤꯐꯣꯔꯝꯗꯒꯤ ꯐ꯭ꯔꯤꯗꯒꯤ 11, 12ꯁꯤ ꯐ꯭ꯔꯤꯗ ꯑꯗꯨꯝ ꯇꯝꯍꯜꯂꯅꯤ ꯍꯥꯏꯗꯨꯅ ꯑꯩ ꯁꯤꯒꯤ ꯊꯧꯗꯣꯛꯁꯤꯒꯤ ꯑꯩ ꯃꯌꯥꯝ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯃꯌꯥꯝꯗ ꯑꯩ ꯊꯝꯖꯔꯤ ꯑꯗꯨꯒ ꯑꯔꯣꯏꯕꯗ ꯃꯅꯤꯄꯨꯔ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟ ꯇꯣꯉꯥꯟꯕ ꯑꯦꯝꯁꯨ ꯗꯦꯜꯁꯥꯝ ꯀꯦꯁꯨ ꯑꯗꯒꯤ ꯇꯣꯉꯥꯟꯕ ꯃꯌꯥꯝ ꯂꯣꯏꯅ ꯄꯟꯗ꯭ꯔꯒꯁꯨ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯑꯗꯩ ꯁꯣꯁꯤꯌꯦꯜ ꯃꯌꯥꯝꯅ ꯄꯥꯡꯕꯤꯔꯛꯄ ꯑꯗꯩ ꯑꯇꯣꯞ ꯑꯇꯣꯞꯄ ꯑꯦꯡꯒꯜꯗꯒꯤ ꯂꯥꯛꯄꯤꯔꯛꯄꯁꯤꯗ ꯏꯒꯤ ꯗꯔꯀꯥꯔ ꯑꯣꯏꯕ ꯄꯥꯡꯕꯤꯔꯛꯄ ꯑꯗꯩ ꯐꯤꯖꯤꯀꯦꯜꯂꯤ ꯃꯣꯔꯦꯜꯂꯤ ꯐꯥꯏꯅꯥꯟꯁꯤꯌꯦꯜꯂꯤ ꯈꯨꯗꯤꯡꯃꯛꯇ ꯑꯩꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯃꯄꯣꯛꯁꯤꯒꯤ ꯑꯩ ꯀꯥꯎꯕ ꯉꯝꯃꯣꯏ ꯑꯗꯨ ꯁꯤꯡꯃꯒ ꯂꯝꯕꯣꯟꯗ ꯇꯣꯟꯍꯟꯖꯔꯤ ꯍꯥꯏꯗꯨꯅ ꯑꯩ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯂꯩꯈꯤꯗ꯭ꯔꯕ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯏꯁꯣꯏ ꯈꯨꯌꯥ ꯆꯪꯈ꯭ꯔꯕ ꯑꯗꯨꯒꯨꯝꯕ ꯑꯣꯖꯥꯁꯤꯡ ꯑꯗꯒꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯃꯊꯪꯗꯁꯨ ꯃꯥꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯁꯔꯨꯛ ꯌꯥꯖꯩ ꯑꯗꯨꯒ ꯃꯣꯏꯅꯁꯨ ꯏꯁꯣꯏ ꯈꯨꯌꯥ ꯈꯥꯗ ꯃꯄꯨꯅ ꯄꯤꯔꯛꯄ ꯏꯁꯣꯔ ꯄꯤꯔꯛꯄ ꯁꯤꯟꯊꯥꯗꯨ ꯂꯣꯏꯔꯒ ꯂꯣꯏꯔꯛꯄꯅꯤ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯒꯗꯕ ꯉꯥꯛꯇꯅꯤꯅ ꯏꯪꯅ ꯆꯤꯛꯅ ꯂꯩꯕ ꯑꯣꯏꯁꯅꯨ ꯍꯥꯏꯗꯅ ꯑꯩ ꯍꯥꯏꯖꯔꯤ ꯑꯗꯨꯒ ꯑꯁꯣꯛꯄ ꯃꯌꯥꯝꯅ ꯊꯨꯅ ꯐꯕ ꯑꯣꯏꯔꯁꯅꯨ ꯍꯥꯏꯗꯨꯅ ꯑꯩ ꯄ꯭ꯔꯤꯟꯠ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥꯗ ꯑꯃꯗꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯈꯨꯠꯊꯥꯡꯗ ꯑꯃꯗꯤ ꯗꯣꯛꯇꯔꯁꯤꯡꯗ ꯑꯃꯗꯤ ꯁꯦꯕꯥ ꯇꯧꯕꯤꯔꯤꯕ ꯁꯥꯇ꯭ꯔ ꯁꯪꯁꯊꯥꯟ ꯃꯌꯥꯝꯗ ꯑꯩ ꯅꯨꯡꯁꯤꯕ ꯑꯃꯗꯤ ꯊꯃꯣꯏꯅꯨꯡꯒꯤ ꯑꯁꯦꯡꯕ ꯑꯩ ꯄꯨꯟꯁꯤ ꯁꯦꯡꯉꯣꯏꯗꯕ ꯃꯇꯦꯡ ꯑꯗꯣ ꯂꯃꯟꯗ ꯇꯣꯟꯁꯤꯟꯖꯔꯦ ꯍꯥꯏꯗꯨꯅ ꯑꯩ ꯃꯦꯗꯤꯌꯥꯒꯤ ꯈꯨꯠꯊꯥꯡꯗ ꯍꯥꯏꯖꯔꯤ